Hi mayam. Mayam matam kuirabay tungda haitare ko. Matam jang kuy gap lay. Angang masagi chahi amagi birthday tawdure bugo kuise. Nongi ni diwali. Ado pochai khara layrugen tawbane pochai amagi changgadaba mapomchai khara haidi darkar oiba haitare anouba laigadaba. Adugi layrugen tholakpane sum Aku tuh ngatuk mak. Ani yang, ay. Kulit amat tangkan nangari. Tadore he. Cookies to ne. Sendan pareng. Kumuk pareng. Cookie. Iko. Biết đây đã. Sini pagi. San. Sayang. Buy 2 trousers, get 1 polo t-shirt, free $2.99. Karena mau lagu ba? Đã grocery lấy đấy lôi cái mi thong nó dẫn cái xem sai hết xin đi xem sai hết anh tôi rồi thôi chứ 시제 플라워 호보다 하오이가 캐치 그마다 오다 하오이 đồ ăn olé Hi ma'am. Halae mo pochai khara layrebo ko ado aina lawningba poto haidi angangi dress ka phajaba haidi angangi dress ka phajaba khara yawbra na yenge na chatpanebo ko aduga decoration tawbagi pochai khara amju wat pa haitare decoration aina semningba monggi pochai do tong wat pa haitare ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯒꯦ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯗꯨꯀꯥꯟꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄꯅꯤꯅꯅꯦ ꯃꯇꯝꯗꯨꯁꯨ ꯍꯦꯛꯇ
ꯀꯩꯅꯣ ꯃꯣꯜꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯍꯦꯛꯇ ꯊꯣꯛꯑꯦꯕꯀꯣ ꯈꯟꯕꯒꯤ ꯃꯇꯝꯗꯨꯁꯨ ꯐꯪꯗꯕ ꯑꯗꯒꯤ ꯄꯣꯠꯇꯤ ꯉꯁꯤꯗꯤ ꯌꯥꯝ ꯌꯥꯎꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯜꯂꯛꯑꯦ ꯈꯇꯪ ꯄꯣꯠ ꯈꯇꯪ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯈꯦꯆꯤ ꯊꯣꯡꯉꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯀꯥꯡꯂꯦꯟꯒꯤ ꯈꯦꯆꯤ ꯇꯧꯔꯦ ꯑꯗꯒꯤ ꯃꯣꯗꯔꯟ ꯀꯥꯡꯂꯦꯟꯅꯤꯅꯅꯦ ꯌꯦꯟ ꯑꯃꯒ ꯉꯧꯔꯦ ꯎꯁꯣꯏ ꯎꯇꯤ ꯑꯃꯒ ꯇꯧꯔꯦ ꯁꯤꯅꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯈꯨꯠ ꯍꯥꯝꯃꯛꯑꯦ ꯈꯨꯠꯇꯤ ꯍꯥꯝꯃꯛꯑꯦ ꯉꯁꯥꯏꯅ ꯏꯁꯤꯡ ꯈꯔ ꯊꯛꯈꯤ ꯆꯥꯕ ꯍꯧꯔꯒꯦ ꯎꯇꯤ ꯍꯥꯟꯅ ꯍꯧꯒꯦ ꯎꯇꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦꯍꯦ ꯎꯇꯤꯁꯦ ꯉꯁꯤꯗꯤ ꯐꯤꯒꯥꯁꯦ ꯃꯆꯨ ꯑꯌꯥꯛꯄ ꯑꯃ ꯏꯜꯂꯦ ꯌꯥꯝ ꯌꯥꯛꯄ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯑꯃ 스프링 오니언 drumstick 비디오죠? 또이는 타겟팅해보고 그래서 남비나봐 미도 타박자 토건이나 내일은 안강을 찔러기 살갔단 잡아가 Q&A ꯇꯧꯕꯤꯔꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅꯗꯒꯤ ꯌꯦꯡꯉꯛꯄ ꯃꯤꯈꯩꯅꯕꯨꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯃꯔꯝꯗ ꯂꯣꯏ ꯈꯪꯉꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯍꯥꯏꯗꯤ ꯅꯧꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯅꯀꯣ Q&A ꯁꯦꯝꯕꯤꯔꯣꯅ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ Q&A ꯁꯦꯝꯖꯔꯛꯀꯦ ꯃꯊꯪꯒꯤꯗ ꯑꯗꯒꯤ ꯄꯣꯛ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣꯅ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯋꯦꯠ ꯌꯥꯝꯃꯦꯕ ꯍꯧꯖꯤꯛꯁꯦ ꯋꯦꯠꯇꯣ 68 ꯂꯨꯝꯃꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯥ ꯉꯥꯒꯨꯝꯕ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯀꯌꯥ ꯆꯥꯅꯤꯡꯗꯕ ꯑꯗꯨꯒꯤ ꯅꯝꯖꯔꯛꯇꯕꯅꯤ ꯃꯌꯥꯝ ꯀꯃꯦꯟꯗꯨ ꯎꯁꯟꯅꯗꯕ ꯅꯠꯇꯦꯕ ꯎꯏꯌꯦꯕꯀꯣ ꯑꯗꯣꯈꯔ ꯅꯣꯏꯕꯗꯣ ꯋꯦꯠꯇꯣꯈꯔ ꯂꯩꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯈꯔ ꯂꯩꯔꯒ ꯆꯥꯒꯦꯅ ꯇꯧꯕꯅꯦꯕ
ꯎꯁꯣꯏ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯂꯨ my favorite ꯇꯥꯃꯣꯒ ꯅꯝꯃꯤꯟꯅꯔꯛꯀꯗꯕꯅꯦꯕ ꯑꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯗꯅꯅꯦ ꯃꯥ ꯌꯥꯎꯗ꯭ꯔꯦ ꯐꯖꯅ ꯆꯥꯁꯜꯂꯦ ꯉꯔꯥꯡꯗꯒꯤꯒꯗꯤ ꯇꯟꯒꯪ ꯑꯣꯏꯅ ꯆꯥꯔꯗꯕꯅꯤ ꯌꯥꯝ ꯆꯥꯕ ꯍꯧꯔꯤꯅꯤ ꯁꯣꯏꯁꯦ ꯀꯟꯕ ꯖꯒꯥꯁꯨ ꯌꯥꯎꯔꯝꯃꯦ ꯈꯔ ꯑꯩꯅ ꯁꯣꯏꯕ ꯊꯥꯡꯗꯣ ꯊꯧꯕꯅꯤꯅꯅꯦ ꯂꯣꯏꯅꯃꯛ ꯌꯥꯝ ꯄꯥꯅ ꯆꯠꯈꯤꯕꯀꯣ ꯑꯗꯨꯗ ꯀꯜꯂꯣꯏꯗꯕ ꯃꯥꯟꯕ ꯌꯥꯁꯨ ꯌꯥꯈꯩ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯂꯣꯏꯅꯃꯛ ꯍꯧꯋꯦꯕ ꯌꯥꯈꯩꯒ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯄꯣꯝꯃꯦꯕ ꯌꯥꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗꯕ ꯌꯥ ꯑꯅꯤ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯣꯝꯕ ꯑꯗꯨꯝ ꯅꯥꯕ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯄꯣꯝꯃꯝꯃ ꯅꯥꯔꯝꯃ ꯑꯗꯨꯝ ꯐꯕ ꯌꯦꯟ ꯑꯉꯧꯕꯁꯤꯗꯩꯒ ꯈꯪꯗꯦ ꯐꯖꯅ ꯁꯥꯔꯦ
ꯆꯥꯁꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ Q&A ꯁꯦꯝꯕꯤꯔꯣ ꯍꯥꯏꯕꯗꯣ Q&Aꯒꯤ ꯀꯣꯏꯁꯟ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ Q&Aꯗꯒꯤꯗꯤ ꯑꯩ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯅ ꯍꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯔꯝꯕꯅ ꯍꯥꯟꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯀꯣꯏꯁꯟꯅ ꯍꯥꯟꯅ ꯈꯔ ꯌꯥꯝꯁꯤꯜꯂꯛꯑꯒꯗꯤꯀꯣ Q&A ꯍꯥꯟꯅ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯕꯥꯔꯗꯦꯅ ꯍꯥꯜꯂꯒꯅ ꯕꯥꯔꯗꯦꯅ ꯍꯥꯜꯂꯦ ꯈꯪꯗꯦ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯜꯂꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ